थौबाल खेत्री लेकाई तोमजिंग मखोंगदा लेबा ब्राइट फाउंडेशन स्कूल के नुमित निनी चथगदबा तरातरेरक सुबह चही की नुमित एनुअल डे अमदी महिरोई सिंगे आर्ट साइंस एग्जिबिशन यावना तोंगान तोंगामा अवार्ड सिंग यंथोपगी थरम असी स्कूल असगी कैंपस महिरोई सिंगना उत्पा मखल मथेल की थरम क्यागा लोइना ngasi haudokrei chahi gi thoram haudokpa adu sub divisional officer SDO Thobal Arvin Hanglem IAS na athoiba Mingtholand Bright Foundation School ge chairman cum principal Dr. Joy Singh oinamna thoram mapu aduga Nilil Imphal ge executive director Dr. Yumnan Jayanta Singh John 3 Thobal ge Ningombam Rajan Singh na akhanaba Mingtholand Singh oina saruk yaki thoram ge saruk amu oina school asigi mahiroi singi model sing utpa exhibition amasuk ngasigi athoiba Mingtholand SDO Thobal Arvin Hanglem na hangdoki loinana tonga mahiroi sing na puthokpa art science amadi craft ki model sing utpa exhibition adu bo Mingtholand sing na koina chatuna yangsinki school adu ki chairman cum principal Dr. Joy Singh oinamna thauram adu da saruk yariba sing bo taramno okpa amadi karigi dabak chahe ki numit haiba tharam pangthok libano haiba gi matangda nunggi oiba waro thamaduna hai tharam masi academic session ama loisilakpa gi matam asida chahe khodingi school adu da tamne mahiroi sing na makhoi na tamkiba tawkiba makhoi performance sing talent sing adu sakhangwiba oina chahe gi numit asi pangthokpani Tharamasi school as the pre-nursery tagi class 10 fawgi manung da tamneba mahiroi singna chahi gi tharamasi saruk yahali haiki school asina mahiroi singbu larik khakta tak pitambi bagi mathakta skill development art and culture lamda jagoi isai layekpa sana khotnaba na chingma tonga ma changdamnaba kaya sinduna mahiroi singbu mana hainasa balambida chatkinaba amadi iramdamgi mahau sadagi leisraklaba art form sing amasung yelho masana singsu yokhatnaba hodari haiki School asida higher class sing hangnabagi leifam thokpa infrastructure sing adu leire haina ayaba pirakpagi matung ina lakadriba academic section dagi art science amasung commerce subject khodimakta class 11 hangdoklagani haina su mayanda lautokhi taramgi athaiba mingthungi warolda SDO Arvin Hanglemna Bright Foundation School na mahiroi sing sembada loriba thaudang sing adubo thagal aduna tungdasu hena mai pakna jangsin mangamba warisunu haina yafa proposal piki maak na hai mahiroi sing na mahi masing tamleba matam masi makhoigi Tungi punsi siam haunaba yamna maru oiba matam amani school asidagi haukraba tonga ba lamsing da mai pakna leikraba singnasu school asida amuk laktuna mahiroi sing oja singapuna interaction tawbugi kanaba kaya leigani haiba wafam sing thamnaduna district administration na silakba miyam ge thorom kaya dasu school asina saruk yabiu amadi kari mateng tawba yabagi haiba do khona jage hainasu Arvin Hanglem na phongdoki tonga ba national state amadi district ke thakta pangthokiba changdamnaba singta makong mathang taraki school adugi mahiroi sing da amadi school adugi best oja sing su case trophy mementos medal amadi citation sing sunga sigi mithunglen sing again thoki